Manipur ki Chief Minister N. Birena Barak Spring Festival ismi tara turet ngasi Senabati District ki Mini Stadium the ground the hawdokre. Lamphel Pat Laiba CSIR Northeast Institute of Science and Technology the Banana Fiber ki Development Center Makama District Minister Biswajit Hangdokre. Aikoi akoibada ladiba sanga amadi uwa sing yokhatnaba isa isana wakhal taminasi haina Forest and Environment Minister Syam Kumar appeal tawrakli. Amasung Wangsing Municipal Council ki siyapasan yauna puna Congress ki council manga BJP da yausungre. Maya Mukhrumzari adumne ambiribasi Impact News ni aita kalamam Syam kana na hausi pungja si phawbagi marba pawsing miyam da pizari. Barak Turel gi haurak pambo saithad na pangthokadaba Barak Spring Festival isuni tara toret Manipur Chief Minister N. Birena ngasi ayuk senapati da haudokre. Barak kumai haudokpa ki tharomadu da Chief Minister Birena aikhoi masel gi marakta khetnaba lahen gumsi haina phongdokre. Tharomadu da athoiba mithunglen oikiba Chief Minister na makha taraduna isudi adamak laigani adabo isuduna sakwat thawrang gi thabakta ayet papigumsi. Isu leriba singasi wari sanaraga loisilaga chasi haiki. Singi zagas singda ising phangde naha oiribi singna kokta samhaptuna ising sokpasi adamak tawhon kigadra IIT sana balupa koti taramanga center na kaithoktuna thadarakli center na sakwat thaurangi oina thadaraki balupa koti chama yankhai gi manungda koti samadi singi sakwat thaurangi damakta thadari haiki Nakalamoramda Senabati District ki India ki oina mixed martial arts ta maming satliba sanaroi kairoi isakpu masaga sanaba thabak ama pigani haina miyamda thajaba minister na lauthoki Senabati District ki mini stadium ground da pangthopa tharumda Chief Minister Birena maiba singduna loba asengba maina kumai asiki maira chukhatki Tharum haudringi mangoina district asiki miyamna makoi oiba nat ki oiba visual setuna Chief Minister bo harau tayamna ngaiki Chief Minister na hek mafamadu da Europaga, Chief Minister Butaran Opagaluna, Tauram Pang Topam Fauba, Puraki, Nimini Satagadaba, Komai Asibo, Saruyaba Lakiba Chief Minister da, District Adu the Ladiba Purup Mangagi Oina, Nat Kisol, Safi Lanpi, Yansang Napi, Masung Haira Sing, Kodol Tamki, Lunena Festival Asida, Hanki Bastol Kayada Chief Minister na Haktiang na Yingsinki. Varakumai Hautopaki Tharmada, the Deputy Chief Minister, Parliamentary Secretary Singh, MLA Singh, Amasung Civil Amasung Police Kimakok Tombo, Official Singh Saruyaki, Lunena, District Asiki Yam Nabamiamso, Nasiki Kumayeduda, Saruyaki. Satagadu Festival Asida Pagi Giso, Barak Melody, Ecological and Environment Concern Talent Hunt na Singba, Program Kayasu, Pangtukadori, Nasiki Tarum Hautopaki Numita, Tongan Tongan Bafurki, Uibanaki, Ubizago Isai Kayasu, Kudul Tamki. Nagagi issues, mayamgi issues ni. BS ki damakta lakpa initiative puding ma Manipur ki praja mayam amadi Manipur sarkar na matam puna makta karama open. Santi ki lambi da lakpa, santi ki damakta thiri ba lambi doi koi madu da kaida unung doi koi madu ki disturbance piro. Santi kadana, ek koi da New Bagi Punshida. Hingminan nabi wakalo, leminan nabi wakalo dulu. Amuk suhai ki baduni. Pena daba, nungaina daba, sauna ba, laiba kuningat through dialogue. What is hanabatai? Lamphel Patalaiba CSIR Northeast Institute of Science and Technology ki branch Talaiba branch lepta Banana Fiber Development Center mangasi Commerce and Industries Minister Biswajit Hangdokre. Train Toraba Kusa Haibami Singda Industry Department and Mateng Pang na Matam Punamakta Laihaina Minister Biswajit na Fongdoki. Tharum Aduga Marilena Minister Biswajit na Haikibada Laivak Ama State Ama Chaukat Pahaibasi Industry Sakot Labamatam na Oibangangani. Nakalamaromda Mamang the Lera Malangak Nasu Lamdamasig Lomi Entrepreneur Namasung Kutsa Haibanaha Kayabasu Mieng Sangbidana Lerambana State Asida Tabak Fang the Bamiwigi Masingasi Hengalakibani. Howzik Lady Balangak Asiki Mieng Makada Central Sponsors Kim Mamasung Project Sing Kanaba Lamdamasigi Train Tauraba Kusa Haiba Chingamasung Tamgimi Sing the Fangana Nagani Konai Ama Mafungfana Hingan Giharabadi Amat Wena Puna Honabagi Tangai for the Balahaina Minister Biswas in a Fongdoki.
Bank Mugan or Logan and the sea, pick up people, you the Pamakan, entrepreneur, or Mount Channel, the sea training out of Saturday, and Saturday from the Mugan, Peter Bank with Hadu. Bank with the Mongolian. Because one of the Prime Minister program. Peter Industry Department market is African, Sanjali interaction covered with the Ubira and the Mapam industrial promote about step island, but at the same time, equivalent, we could say about employment and money to which I say. Ngasiki Taramadu da Sir Yakiba Law and Revenue Minister Karam Siamna CSIR Notice Institute of Science and Technology Lamphel Pat Kimiang Makada Ngasinauna Hangduk Liba Vanana Fiber Development Center Asina Lamdamasi the Ladiba Mioi Maru Oina Artisan Singda Anoba Inot Ama Pibangam Lagani Lamdamas the Labor Mioi Singa Government Ki Waiba Tabak Kaktangai Bagi Mahuta Isa Iromdam Lepsabangamba Tabak Potokpa Matam Oire CSIR amasung Manipur lengak nasu naha singda matam ki oiba training amasung sel ki oiba mating pipi nabasu minister na appeal tauke ngasake thoramadu ka mari lenana nimit mangani sathagadaba training program on novel products based on ethnic designs and fabrics of Northeast India amasu haudoke ngasake thoramadu da CSIR Northeast Institute of Science and Technology Jorat Assam ki director Dr. D Ramaya CSIR Northeast Institute of Science and Technology Lamphel Fat ki Principal Scientist Dr. H. Bir Kumar Yaungna Mapanda ki Lakpa Scientist Amasong Expert kaya na ngasali Thoramaduda Saruyaki. Sang yung nanawa ko na basta kaya maruin ko po ito kawai happy kasi CSIR ni Lamphel Fat ki branch ni Manipur ni masih awang ko Bharat Itanagar Sorat Magia Quarter jadi later so Another importance we need. Although I shall not be able to say, no, I see, position of the ruling of Abakanda, and so the politician, Wishnu, and a Sanga Vishnu, and a Pisa Wishnu, and the Mapun that suddenly a person in the town, I am seeing no the Pung way, working particular Abakanda. Aikoi akoibada ladiba sanga mas uwa sing yokhanaba isai sana wakal taminasi haina Forest and Environment Minister Thaunawjam Siam Kumar International Day for Biological Diversity ki thoramda appeal tawkhre ngasi Manipur Government ki Directorate of Environment sinduna Manipur State Film Development Society ki holda Biodiversity and Sustainable Tourism haiba wakhalonda International Day for Biological Diversity ki thoram pangthoke thoramaduda Minister Siam Kumar haikibada Mafam Kayada Eco Park amasung garden sing makaya semulabasu mafamadda usiaki makon tadrabadi park natragana garden adu sarubagi wahantok leiti haiki mahangna makhatana hai lamlaki sau sek ubada minungsi utpiba makhoibu senabi bagi mahuta harpatu bagi wakhalon leiriba singase thadokpa mathau tai akoi bagi phiba mamadi ising nungsit fazana lehenna bahona bada mioiba aikoi gi thaudang shawi maramaduna aikoi puna wakhal taminaraba matamnada akoi bagi phibam phagalaktuna mausagi phajaba kaya asida lam koi bagi puning singsanama ngamgani hainasu fongdoki Matang dagiri suma function ji koi state ki function ji mafam de koina hoji leba jaga to sa laga koi khong mafam de pangthok de madun hena ji phaboi gane point to ne sum ji koi tabusu daga le mohok sana le janamba tha ku che myam sing koi gi myu bi jing ji makhal lamani ai su zongai mi zungai uche ga mai para phan uche se ha na ba khan sana khalle ba sum uche tu bo koi nungsi ba hai ta nungsi ba gi no uttab adiki sa ma la su ha na ba khalle isona koi de pina ba nga yen ji marang kaina koi gi pirami sinate koi Loktak te paibu usiek adik water body khale adik usiek si parakani migrant bird mem parakane ba masi lang thaksil lakani masi hatu lakane si sanabi me khoi kok sida khoi Manipur jati singi kok sida ai yong si kok si masi hakana first let's remove this thought si lokthok ga na khoi si punamak singam ngane Lagleba me kunmanga e upuma pandagi nutil pumari faba Manipur Legislative Assembly gi committee room da pangthoka doreba state asigi Rai Sabha gi marke mikhalda apan malaitana ba pangthokpa yana bagi damakta gari parking arrangement sing CM lahaina Manipur Legislative Assembly Secretary na thadoropa cherolama da khangalakle Wangsing Municipal Council ki chairperson yauna punna Congress ki council manga BJP di yausinkre punna council mapal leiba Wangzi Municipal Council da BJP gi council manga leiduna majority phangba ngamkhre BJP da nauna yausin kharba council singa dudi Wangzi Municipal Council ki chairperson Tongbram Ongbi Nenesori vice chairperson Haiguruzam Gaurango Ward number 7 ki councilor
Pesi Mayum Roni Devi, Ward number 9 ki councillor Takelamam Noren aduga Ward number 5 ki councillor Nareng Bambinoini. Councillor Manga Asibang si BJP Manipur Pradesh ki President Khetrimayum Bhavananda, Education Minister T.S. Radheshyam Lusing Duna Taram Okre, Paumi Singh the Fongdorapada, BJP Manipur Pradesh ki President Khetrimayum Bhavananda na hai, Nong Thomam Biren Lusingba BJP ki Gamin Asida, Miyam ki Thazaba, Noma Nomagi Hengalakli, Tarum Aduga Marilenana, Minister T.S. Radheshyam na Haikibada, Wangzi Municipal Council ki Councillor Mangana BJP da Sang Libasisu BJP ki Lengak Asibu, Thazabadagini. BJP Lusing Malanga Asinasu, Miam ki Thazaba, Mangana Miam ki Tabak Taugani Haina, Minister Radheshyam Nasu, Nahon and a Fongdoki. Prajagi trust sama kuida lakpa. Madugi ijel duning asi lepa leitana chensel BJP da. Si apabu kudam ni me alma kambira baduni. Koi Manipur aho mama sungwe shoidana thun uba phangagani. Koi grassroots level lagi. Koi local body sing bokta akoina sakar aphaba ma akoi aho mama purakpa taragadi local body sing jokhi khut saminaraga chaminabagi mathok di amna taba. Hoje kui deni Nepal municipality so koi gi BJP ki oidore jiri bam jokoi gi oidore. Adon BJP da thajaba pirei basing asi hoji ki da nating asi tungi akoi gi issue sing na hayeng tungda oirkado ba Manipur dina koi ngasi ugada basi. Congress ki Mai Pakiba Autonomous District Council Sanil ki Office Bear Singh na BJP da Yau ki Badagi Sahi Taratra ki Matungda Councilors ki Office Bear Singh Sanil District Headquarter da Khongda Bangam Kre. Councilors ki Chairman Loko Sai Jongna Lusima Councilors ki Member Singh Su Yauba Team Asinanga si Headquarter da Satuna Miyangu Unaki. Loko Sai na Lusingma Team Aduna Sanil Bazada Laiba Councilors ki Office da Mapamadu ki Civil Society Organization Singh Lusingba Singh Nupi Lupki Mihut Singh Unaki Unabadu da Mapam Aduda Tiangdari Bakudong Shada Bamasung Awarapa Singh Sengot Sagat Naba Pinaba Sengot Sagat Pinaba ki Damak Council Member Singh da Wakat Ki Mayam gi request headquarter the function to be development fazana take up to be ananga haba khoisa tajare do section kharagi athingba ama lebadagi chap chaba decision de lobang amdre whereas smaina prajagi cooperation le redi khoi mathang kamaina take up to raga tosara haibagi executive meeting phamaga dumaina decision ama logone Rai Sabagi hang the lady sit amagi market mikal batang kun manga da pang to kadari basida yanin da fong doktona MP candidate demand committee na district anida kauri bapung kun marigi thawal masung kaksingi banasi maram sab amani haina ima pan thoi bisana kaithel lob temporary market set na sirlamada airakli adumapu kwatha khulgi ima nongpok pan thoi bi amasung nongpok ningthau harauba ki thorom hauki batang tarama pandagi hauraga kulumdai fawba sathariba asida sar yaba satkiba imphal dagi mioi sa Kayana halakpaki lambida makoi singidamakta komthok piyo haina thawbal amasung kaksing district kauriba MP candidate demand committee ki mafamda ima pan thoibi sana kaithel lupna sirlashida appeal tawrakli National Food Security Act nafsagi phangpham thopa sakthong suna phangan biyo haina kai samtang hodam lerak yumjau laidembi mera paibi nupi kanglupna lenga ki puning singsilakli Hodam Dynamic Clufta Pangto Kiba Palmis Unabama the Lupasaki Secretary Lystrom Mangitana Mamang the Pan Kibalenga Kimatamda Lekai Asiki Oina Nafsagi Sing Tataruk Fang the Laki Anobalenga Asilak Padagi Kai Samtong Islamic Constituency Manum San Label 1 number 11 Hodam Nereki Oina Mate Hagi Sing Yelabasu Mamang the Taukidaba Mawongda Mioi Amamda Sing Kilo Mari Marika Mangna Makata Tangnan Labor Sings a Islamic Constituency when the Mamangda Pankidaba Tas sing is seeing a Lunela Sing Kilo Manga Mioi Amam the Yeli Hina Pauses in the Fondarakle. Kai Samtung Islamic Constituency when a Susaktung Suna Panganaba. My Labor Department was local minister Namieng Sang Buhaina and Mahang Apil Tauki. Hanagi Mangi was saying Tataruki Pangi de Basea, Tangnaba Kendra, Pangabanina, Nasik newspaper, the Yaura Abanina, Kogisu, Masiki Awat Pase, Hana Pangi de Bache, Ticket Piraga, Marila Nabakogi, local minister Amadi, department sing that, and the ticket Pina Koju Pangan Bio. Hane Kogisum Lara Pazamiam, Sigi Jing, Matbiga, no Masida Rasnitis, Hanabiga, no Kogi Pangam Topodo, Kanana Libano, Kada, the Sangibano, Migi Kendra, Pangibas Minas, Absaba Saktung, Kejimanga se Koi Pangan Bio. Kundrapam Islamic Constituency Manustan Labor Kundrapam Lekai, Kundrapam Awanlekai Masum Kundrapam Makalekaida, National Food Security Eki, Pang Pola Mamata Fang, the Hanalekai, Eduki Miam, Fongdorkli, Nasinok Manipur Priest Club,
Press Club the Palmis Unabada, Assembly Constituency Asigi ration card holder, Kaisam Netrozit Kaubami, Amana Fondorapada, Assembly Constituency Asigi swap number Kunito Columbo Yambasum Kunmari the Napsagi Makada Ladyba, Lyra Bamiam Gidama Gomena, Peter Pasing, Kautama Fauba Pangalatri, However Sahig Nabema Ta Fabagi, saying Panglam Labamatung, December Tadagi, Masi Pauba, Siang Fang than a lack behind a so, Pen Wafam Kaya Fondoki. 30% से पाप्रो न कखी बने है मसाल मसाबुस कंट्रेक्टर ने है जब मुखक लागा अतो नो यारिंग है दी नेगोशिएट तो उसे है कोई नेगोशिएट तो वही करी नो कोई पब्लिक की दी नो सीएंग से उन्हें पीपी करा नत्रगा मधुगी भेलू दा मार्केट रेट दा प्रजादा अशावे ने हेंथोपी करा मसी की पोत नो ना पामा मुसूस तो लोगा कोई हाई व्यू हाई कांदा मासे यारक तब तकी मासे तुम सट खरे हाई पोसे कोई ngasi ngasi मग डिसीड लेंगे तो थोप थोप ने पाप्रो न कपी बसिंग बोरे गदी Numir humni ki mangdu singdok piro koi ki lokoi pam thokpa ekai singsigi oiba koi ki sakthung mat khibagi koi lokoi pam thokpa thabuk singado of course ne have National Food Security Act lisuni tarahum dagi makada ration card para ba beneficiary singna phangada ba thatar ki sakthung lelong assembly constituency gi mihut amasung ma gi khutsabi khongloi singna mat khre hairi hiramasiga mari lenana chief minister da wakat cherula masu pishin kibaglena consumer affairs food and public distribution CF amasung PD minister ga su unadana wakat khre haina National Food Security Development Committee lelongi maikai dagi phongdorakle ngasi nothil Manipur Press Club ta pamis unabamada lup asigi member Shlaudin hai Lelong constituency ki civil society organization oina laiba All India Tamzim E Insaf Lelong Local Council All Manipur Muslim Development Council amasung Lelong Political Unified Lingna kusamnadana constituency asigi mihut amasung sub dealer singda kayarak wakat khre adabu laibak thibadi lairaba miyam gi damak government na pitharakpa polam sing amata miyam na matam kuiraba mamangdagi phanglaktabana ngasi chief minister da memorandum ama pisinur wakat khibani PDS ki polam hura nalada logthop amasung Maduna Senaba Sing Ticket Piu, Makoi Matak, the Lakot from Topa X Lakot Piu, High Warol, so memorandum Madu the Yauri Hinasu, Makata Fondoki. Lilong Kendragi Honorable MLA na Mamangi Manki Posaktuna, MLA Duna Dai, the Lauraga, Madugi. Mara lebudu thidok pada ashawu matiang pangbin na wi damakta organization ahumna changsin biu haibadagi aikhoi ngasidi local MLA da su changsan gre chap chaba mara leina leiba adugumba prajagi hak matpa huran basingdugi mathakta dandi pina nabagi damakta makhal makha kayagi khongjang changsan naba prajagi iroina changsan nabagi damakta organization ahumna sem saduna leire Manipur High Court ki Advocate General Lobagi Watok Loy Sinduna Lamdamasagi Yelomi Amabu Famasiki Taudang Punana Bakalpabu Kanglai Park Students Association KSC and Manipur Lengapu Tagapa Fundorkli Segarota Leba KSC Gimelo sang the Palmis Unabamada Mahirulup Asigi President Morangtem Laxman Haikibada Chief Minister and Biriana Lusingba Manipur Lengakna Sene Advocate and Kumar Jitpu High Court ki Advocate General Oina Kalapa Haibasi Lamdamasigi Miamgi Kolau Taban and Lowy Lunena Manipur Lengak Loy sang sing the Tabak Lobada Yellow Migi Saktung Matuna Mitop Koba Mitop Lobu Yaro Highness KSC in a Kongpam Homolate Masi Kang Lengak Natabak Tobi Highness Apil Toraduna Mitop Sing so Yellow Mi Singi Saktung Matuna Tabak Sang Nabahon Nabikin Highness of Fongdoke Akoi Karigumba Aswaiba notification recommend gi akoi notification amaga amagi makhada masana khangna natraga khangdana saru yabiruba apply to biruba natraga examination phambiriba phambi khraba nan Manipuri sinau singnasu lairiba miyam gi apamba sentiment mayam si kai khunabira kanda thangjiliba khongpham adu athubada handokpiduna isana isabu mairan bi obidana basu kese gi maikai di aroi boina mari lenaba khuding gi bhamda ufam simat thamjare Russia the Labor Institution Singda Medical Amasung Tongan ba course Singda Mahi Tamangani Haina Samaro Dagi Moirang Mayum Inaubiko Amana Mahiru Singh Garzan Singdagi Yamna Senpam Kaya Kongat Kibagi Matanga Miwe Asida Makatana Asigumba Tabak Sing Taudanaba De Samna Akanwa from Tamgrabasu Nahuna Namuk advertised Toll Liba Asi Mahirulup Asina Lumen Lowi Haina de Samgi Chirulaman Hirakli Lunana Inaubi Hariba Miwe Asina Lup Asiga Yanakibawa from Sing Tabak the Ontokana Manaba see sang sing putok to the Faba Asigama Tabak Tauribasi, Kotaktagi, Lepkabani Hainasu, Hirak Pagalunina, Lamdama Sigima, Pa, Uba Singnasu, Shasinaba agent sing the section behind us appeal Taurakli. Nasinamidang Waram Pumangarum Tabadwai, the more what number 4 Indo Myanmar Friendship Get Manakta, Activa, Angang Bamasu, Taudun Lapami, Anina, no main a Kaplam Badagi, Ningombam Santi, Kobi, Nupiama Lake Hidre, Arambam Santi.
ngakpigani ningomam santi asi Namphalong market tagi Moreda port hondo honjin taubi lever amani More 1 number 4 gi Premnaga Galida Santina khong satlingai da mamai mamit khumba mioi anina tanaraga nomaina kaplam kibani Santi balakai adu ki miyam na khodak ta More hospital da pukhat ki More hospital gi doctor singdagi report tawbada Santi hospital yaudringai da laikhidabani hairi amasung ma ki masada nomai maruna panbagi makul tarama thoirom lenum ki haina phongdoki Laikidraba Santi Haksang postmortem Taunabagidamo Zenims Mokta Tamkre Taudok Topam da Technopal ASP Salam Somozid ASP Mobi SDPO Lawrence OC More Police Laktuni Yangsin ki Nakalamuramda Taudok Adoki Matang da Maite Council More ki Office da Hill Tribal Council Tamil Sangam Maite Muslim Council More Amasung Atopa Community Leaders Sing Laktuni Mifam Pangtoki Mifam da More da Ladiba Community Leaders Sing na Laikidraba Santi ki Mihat ki Matang da Khana ki Bakulena Hauzik Numidang Pung Nipan da Hayeng Numidang Pung Nipan Faba More da Ban Kaurakani Haina Warip Laukre Lunena Makatana Mihat Pado Numit Humni ki Manungda Putok Tragadi Matam kaktana ban kaurakani hanis warip laukre Haukaba me taramapan Imphal More lambi ki kwatha lamkhai manakta sakhangdaba singna ai di bomb pokhai anduna Manipur Police Commando ki personal mari so open nangan kiba masung haukiba me konma thoida More town da bomani thangna na pokhayan kibalunina haukiba sai ki December taramanga da lambi asimakta da Manipur Police ki personal sing di ambush tawduna police personal ahum thawai mangan kiba ki tamtirba thawtuk singa dugi marik sumbar report sing puthok nabagi damakta Inquiry Commission Siamdana Taudok Sing Adabu Tigat Pinaba Youth Forum for Protection of Human Rights Kisirabada Manipur Chief Minister Amasung DCP Kipuning Sing Silakli. Hausi matang swaida break matang lauzage Manipur mati malinga tongan ba ipau singalone lekoi break te gamna thunan jarake Impact News po mieng ta da lebiu. Break batungda taran oksari hausi bakhata ba pauda Imphal West Police amasung narcotic cell na sangsilapa yu fabagi khongjang gi sorgam oina ngasi so biscuit marakta haptana purakpa lupa lak ahum khairom gi oigadaba yungang fagat ngamkhre loinana lamfiel da laibe exercise department gi complex yu singado haidoktana mangan khre yu singado tata gari number S01 CC8116 hairiba gari asida purakpa biscuit marakta haptana Imphal jiribam lambi da pushilapane Tata gari adu ki driver na swara mamang laikai de ki Muhammad Islamuddin gi masanupa Muhammad Ayub Ali ni wahang pahong torbatungda kaksing da gi mioi amagi yu yonanaba kaksing da gi mioi gi amagi yonanaba biscuit sing Assam gi Boragaw da gi haptuna laklaga 9 mile hariba mafam adu da gi yu singadu hablakpani haiba khangmangam ki loinana yu du ki mapuna kwa kaithel laisram laikai da gi laikhidraba irom modar gi masanupa irom itobi ni Irom itobi hariba mioi asidagi ikui dana yungang kaya amasu phagat khrabani ngasi Imphal West Police amasu narcotics cell na thajaba yaba pau phangwadagi hariba tata gari adu sagolman tera aduwai da khamdana wahang pahong torbatungda TG College mamangda tata gari adu puraktuna thibo humagi thabak sathabada biscuit sing adugi marakta tongan ba company gi via case punna marfuni panama sungram case marfutaret yarum kibani Ayuk pung taret lom taba matamda jiri lambiromda akogi yungang case mayam ama lotna thupna tawraga akoi hariba gari sidaista pusalakre haiba pau se phangbada akogi narcotic cell Imphal West ki party amana akogi Tata truck adu akogi Solban Tera Bazar swaida ko intercept tawraga TG Higher Secondary School gi jaga swaida opposite akogi GP College ke som side sidai sai khoina check tawba matamda yungang case 175 yauramba si thengnare aduna sigi Tata truck sidai sta asagi biscuit ki boxes cartons mayam gi marakta using se lotna purambani ngasi malem pumbagi oina pangthoknariba International Day for Biological Diversity ki saruk ama oina hari khagok makhong development committee na sinduna songa bon hairaga su khangnariba konungi akoibada usar kaya thakre ngasi thakiba usar singadu matam asida musilaklaba indigenous ki oiba hairangoi melai oningthau leihau manahai karpur bokul hari khagok hari kokthong pungphai tairin singbani tharomaduda leisima sana jawba ining thauna hauzik lamdam asida ainga sagi khalda kairakliba asidagi koknanaba asigumba usar thabagi thabak singasi atopallup nasu paksanna pangthonaba apil tawki
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯥꯡꯖꯜꯂꯕ ꯄꯥꯝꯕꯤꯁꯤꯡ ꯀꯟꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯃꯈꯩ ꯃꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯍꯩ ꯆꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯦꯅ ꯂꯧꯖꯩ ꯃꯥꯡꯈ꯭ꯔꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄꯒꯤ ꯄꯥꯟꯗꯝꯗ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯏꯕꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤ ꯊꯥꯖꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯈꯟ ꯀꯥꯏꯊꯔꯛꯄ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯃꯥꯟꯅꯔꯛꯇꯕ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯍꯔꯤꯒꯥꯎꯕ ꯃꯈꯣꯡ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯉꯁꯤ 22 ꯃꯦ ꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯍꯥꯏꯕ ꯖꯒꯥꯁꯤꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯑꯇꯩ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯕꯗꯒꯤ ꯎ ꯑꯁꯤ ꯊꯥꯕ ꯍꯧꯖꯕꯅꯤ प्रधान मंत्री कौशल विकास योजना की मखादा स्किल डेवलपमेंट की ट्रेनिंग फंगलब फिसाबी सिंह सर्टिफिकेट यंथोपकी थौरमंगसी थौबाल डिस्ट्रिक्ट की वांगजिंग होदाम कम्युनिटी हॉल दा पांगथोखरे सनु क्रिएशन थांगबन सिंदन हौकिबा फेब्रुआरी थाद पांगथोखिबा स्किल डेवलपमेंट दा सर याखेबा ट्रेनिंग साथरुकता सर्टिफिकेट सिंह अदो यंथोखी थोंगान खामजिलंबा गाड़ी इंथोकनबगी वाहौदा पुलिस न फुबदगी मी अमा लेंगबो ओटप ngamdana जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स ता लाइकनदुना लेरी पुलिस न फुबदगी जेनिम्स की इमरजेंसी वाता लाइकनदुना लेरी बामी अदुदी खोंगमन अतोम लेरक्तगी एसएस बेंजिट कवे मसागी सही कुंत्रा मरी अपोब लेखिदरबा एसएस अंगोबा हारिबा पावसी फंगबदगी पावमिसन जेनिम्स ता हकथेंगना सत्तुना हंगलुबदा बेंजिट न फोंगदोरपगी मतुंगिना महाक न ngarang नुमिदांग वायरम खोई सोपा सदुरग मायुमदा हंजिलकपदा थोंगानदा मारुति कार अमा खामलंबदगी महाकना चंगमन नुंगाइनब कार अदु इंथोकलुबने ngayak leraka कार दुगी मपु सिंगने हाइबा नुपी खरा लाक्तुना महाका खनसेनबसु थोकी तुंगदा मरममता पीदना इरेबंग पुलिस के कांबु अमना बेंजिट पु फादना पुरगा यामा तमथिबा मोंगदा फुकी हाइरी पुलिस न फुबदा बेंजिट की फिबम सोक्सिलकपदगी महाकना पुलिस ता हाइजदुना ngarang नुमिदांग पुंग 10 मखाइरम ताब अदवाइद जेनिम्स ता पोखलमखिबनि हाइरी असिगुम मियोइबगी लिसत नतबा पुलिस के थवंग अदबो थमोइ सुकना पेंदबा मसुंग नुंगाइतबा पोइ हाइना बेंजिना पावमिसिंगदा फोंदोके गाड़ी 800 गाड़ी खामा थनमे कोई थोंगान से याम चाव थोंगान नते अदुदी मनिंग इल्लगेना मनिंग इल्लगा गाड़ी थनमे यूम थौजलगा अदुम चंगेबा नुपी यहुम लाए कोई बाबा चंगे अदुगा दुदा तौनरे दे छावनिंग बदai आइजु इन बदम मोजे तुसन गोजन तौरेबा अदुदी मया चंग खामना कोना तौदे मोजु चखरे पुलिस लाएबा वारेन अदुदी कमाय तौनो कोपना आ नाम खंगरा कोपरा तौवेबा पुलिस ओकांदा आई स्टार्टिंग पुरैजे आंग खंगरा दुयांग खंगराना छेथरकनेबा इगोन अनि सुबदा अदुगीदा तारिबा ओसीदो अदुगनेबा ती पुरैजे इगोन अपुनबा इरेपा के माहिरुई सेन पांगलब एम्स के मंगारक सुबा मपो कोमन थरम पांगथोखरे कोमन थरम असि मरिपाक नुंसिबगी वाखलोल सेलननबा होनबदा माहिरुई खुनाइन लगदबा थौदांग हाइबा थीमदा क्वाकैथल गर्ल्स हाई स्कूल कैंपस ता लैबा माहिरुलुप असिगे लोइसंगना पांगथोखिबने मपो कोमन नमित असिगा मरि लेनना ऑर्फान होम सिंग द लैरिबा काना लेजिदरबा अंगांग सिंग द एम्स की माइकैदगी खुदोल पोट सिंग पीके ngasiगे थरमदुदा कल्चरल एक्टिविस्ट निंगथौजा लंचा सिरकागे कन्वेनर सोमेंद्रो थोक्सोम ह्यूमन राइट्स लॉ नेटवर्क की असिस्टेंट डायरेक्टर टीएस प्रेमलता सो सरयाखे मालेम पुमद सही खुदिंग मे कुंथ्रामा थोइबो हिदाक मना चाबा थकपा तोकनबगी पानमदा वर्ल्ड नो टोबैको डे हाइना पांगथोकनदुना लाकपगुम लालिबा मे कुंथ्रामा थोइदसु टोबैको a threat to development haiba themda world no tobacco day gi thoram malem pumada pangthokna gadore nomination lakpada hidak managi polam sing lalonduna senjau tanba singi mathakta akan mamiyeng sanglagani haina kanleipa communist party gi information and publicity gi member in charge as mangalna cherulamada akan muwafamju thamlakli Rasmedi City na Corporate Social Responsibility CSR scheme gi makhada nomagi oiba blood donation camp ma hospital asida pangthokre Jawaharlal Nehru Institute of Medical Sciences Jenims ki blood bank khusamnaduna donate blood save lives haiba theme da pangthokpa camp adu chathakibane blood donation camp aduda Rasmedi City ki staff homphuromna idan tauke
blood dive posi labor the fangdaba chaba yadaba dum pot mo ngasi boda medical science am chocolate tom blood chabang bo pot te koi puthopungam de the blood dive posi any emergency case ta ekoi ki trauma case ka da blood cha sungme te koi darkar lai re aduna akoi rajmiti city se trauma center labor akoi labor na maram warga blood ki darkar se asu am lai re blood dive posi Lions Eye Hospital and Services Trust ki me thagi ani subalem na bit layang bagi kem sangai pro da laiba Lions Service Center da thas ke kunipan gi ayupung taradagi pangthok lagani District Blindness Control Society ke khusam na pangthok ko dariba kem asida miyam laktuna kudong sabasi lahuna ba Lions Eye Hospital and Services Trust na silam da pause lakli Rajkumar Films ki tara suba khudol Loyang ngamba masong taramatay suba khudol ahing sina loikraga hairi ba filamani sige ngarang wangkai kaitila asang bidalaiba hotpot restaurant ta ya phatawni thoram pangthokre Loyang ngamba gi editor masong director KP Das ni story na mix and ras screenplay dialogue amasong lyrics na Prant Yungkham amadi producer na Tarzan Sakram ni poirei thoksom ne music video film asida maruba saktam langliba singdi Boniam Bala Ratanlai Jasmine Loken Idhau Konika Gita Gayatri Prem Sharma Sanatoyamadi Sweetie na singba singne Mixon Ras ki taramati suba film ahing sin loikraga hari film asi ki editor amasong director animak Hemant Kumanne story amasong producer na Gopi screenplay dialogue amasong lyrics na Pran Yungkham amasong film asidasu poirei thoksom na music piri film asigi maruba saktam langliba singna Bala Rosan Belondi Susitra Loken Idhau Gita Gayatri amasong Sanathoy singbane In kumzali suni tara tarukta matamdu ki Manipur ki governor Samanagana Thanamadi Sui Minister Okram Ibobina Nomatada Sangaram Kiba Manipur State Film and Television Institute amasong Manipur Cultural University and EFC ki Marakta Cultural University Asibudi Laifam Topa Employees Sing Laiduna Class Hokraba Fawbada Film and Television Institute Kids ki di housing Fawbada Institute ki di housing Fawbada Masak Masi lengtri haina film forum Manipur gi chairman hairakli athaba matam institute asigi laifam thopa equipment sing leihanduna staff amadi waza hapsinduna sai asida gi class hawan behind sirlasina appeal tawrakli hauze ngasino gi basana gi pau second division league ki kunmanga suba league match amada neroka fc sanga pa mai pa ki bagolena I league ta sanaba yawba yabagi tanja ama phangkre All India Football Federation gi miyang makada Chathariba Second Division League asigi ngasi Srinagar gi TRC Tough Ground sana ke match aduda away team ama oriba Neroka FC sangak fam gi sandaroi Nigeria dagi lakpa Odile Flexi Sidina match ki kul kuntrani thoi suba nipu taruk ama sunya kai manga suba minute singda Panjal amam sanduna hat-trick phangki bagalena Singam Suvasna Metski, Humato Shuba Min the Panjal Amaka Chanduna, Yumbu Oriba, Lone Star, Kasmi FC, Panjal, Mari Amada, Mighty Pipangam Kibane. Mamang Tagi Tang Trata Neraka FC Sanga from the Yumbu Oidina Kumalapak Minister the Airway Mets when the Sana Kibble Lone Star, Kasmi FC, Panjal Amasino, the Mighty Piki. All India Football Federation Makada in Neraka FC Sanga from the Mets Mapan Chana the point Kulum de Fanglaga, Lake Asida Mangjil Tadin Chatle, Salibatas, Konipan, the second division Lake Asik Aroiba Mets Oina, Neroka FC Sangak from the Yumbu Oidina, away team Ama Southern Samiti Kolkataga, Kumalapak Men Stadium da Lamba Taungaragani. Kunitoi Suba National Senior Women Football Championship the Manipur quarterfinal sangkre All India Football Federation gi maka the Punjab Football Association sindana Fagawarada Thas Tara Mangati Sataraki Football Championship asida Manipur gi sanaroi NG Balana match ki Taro Kunipan Kuntrataret Yankani Panamasong Humputere Suba minute sing the Panjal Manga Mandaki ne Kuntramatoi Kuntram de Masong Mautra Suba minute sing the Panjal Ani Aduga Dang Mai Grace Amasong TS Umapati Ani na match ki ahum Umdranipan Suba minute singda Panjal Amamga Sandana Karnataka Yama Lakshana Panjal Mapan Sino the Mighty Papiram Naki Piramki Championship asigi group sig leg matching the Manipur na ahan match da Gawaba Panjal Marisino the Mighty Piki Boluna Anishuma match na Sanagada Andhra Pradesh ki team Sanaba Lakta the Manipur na match asida war of a funky Championship asida India ke Tongan Toba Mapam Sing the Lapa team Kuntaruk na Sharuk Yari
Marisub State Level Squash Championship ta S Bavina Nupi Aduga E Vonex na Nupa champion oikre Manipur Squash Racket Association Sinduna Task Taramapani Pangai the Labor Sainik School the Pang Topa Hokiba Championship as the Nupi final da S Babinana Bisoria Kebu point Taramatoi Nipan Taramatoi Animasu Taramatoi Nipan the mighty Piramaga champion Ubangam Kibane Nufagi final than E Bonex na K Tombabu point Taramatoi Nipan Taramati Mapanamas Taramati Tarita mighty Pikibolina championship as Nupagi champion Okibane Championship as Seclusion के थोरमा दिदा माहौत के Parliamentary Secretary and Indrajit Imphal East के SPK Kabib IPS Manipur Swimming Association के President Syam Sundaram Retired IGPS Mangnemzau IPS na Championship asida makomatang takraba Sanroy Singadida Manamatum Singh Kusnaki Tarantusuba Telau Zwen Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7A Side Football Tournament STT Team A Sector Amadi CSYUC Chalo Ani Semi-Final Sangre Tournament Signature Sana Kib Ahom Suba Quarter Final match to the STT Team A Sector na Bolero FC Sector Panjala Masinoda Mighty Piram Naga Tournament Semi-Final Sankibani Satriba Football Tournament Sigi Mari Suba Quarter Final than CSYUC Chalo Amadi YMC Hara Urona Metski Apiba Batamda Panjal Amam Sanaduna match asi draw sat badagi kicks from penalty marks the team aniasigi aka pogi laibok lemna bada CSYUC Chalona YMC Harau Robo Panjal Manga Mari the mighty piki bagluna semi final samgam ke hayeng satariba football tournament asigi ahanba semi final match sanagani Darasuba Laktak Trophy da KPFC Kaksing Mai Pakre All Moirang Football Association na Shinduna Thas Gitara Manga da Moirang Multi-Purpose Higher Secondary School gi Sanabong da Satariba Football Tournament Sigi ngasi sana ki ahan balik match amada KPFC Kaksing na Moirang Part 2 Bapanjal Amasino da Mighty Papibangam ke Satariba Football Tournament Sigi ngasi Y Yada Moirang Amadi TYPA Moirang Anina Sanakiba Anisubal match Adudana Yada Moirang Amadi TYPA Moirang match Asig Abiba Matamda Panjal Amam Sanaduna match at the draw Satke, Haying Sataliba Football Tournament Sigi Makata Balik match Animasu Shanagani. How's the Arubada Morabana Pizari? Manipur Minister NBA and Barak Spring Festival is in Tarataringa Sanabati District, Mini Stadium Ground, the How to Crane. Lamphel Path Labor CSIR Notice Institute of Science and Technology the Banana Fiber Development Center Rama Commerce and Industries Minister Biswas in Hangokre. Aikoi Akoi with the Lady Basana Masukua Sang Yokanabi Size and Wakal Tamina Sihaina Forest and Environment Minister Siam Kuman April Taurapi. Amasung Wangzing Municipal Council Siapas Yauna Puna Congress Council Manga BJP Yausing Grade.